TB Laina Muthanabaki Pandamda, Numit Chamani Chupna Chatharagani National TB Elimination Program, 100 Days Campaign ki SHARUK OINA, Manipur ki District Tasu, TB Elimination Program Chatharagani HAINA, State TB Officer Dr. HEMLATA THOKCHOM na PHONGDORAKLI, Wafam asi Lakliba Tang Tariatagi, Laibaksen Batuna Hudukadaba, National TB Elimination Program, 100 Days Campaign ka Mari Lainana, Ngasi Lamfel Patalaiba, State TB Selgi Office ta Pangtokpa, Media Sensitization Program da mahakna phongdokhibani State TB Cell amasung National Health Mission Manipur na silaga pangthokpa thoram aduda State TB Officer Dr. HEMLATA THOKCHOM na hai malemgi oina kumja lising ani ka kontrada TB laina muthanabagi pandam thamlabasu India gi oina di mathang chahi kumja lising ani kun mangada TB muthanaba pandam thamli hariba pandam asi fangnaba lakliba tang taretagi leibak senba thungna Intensified 100 Days Campaign asi hogdokadabani. Campaign asi Chathanabagi damag India gi oina District Johumga Nimfutaret Ministry of Health and Family Welfare na Khangatpada Manipur gi oina District Taruk Yaurakle. Hariba District Sing adudi Imphal East, Thobal, Kakching, Chandel, Churachandpur amasung Kangpokpi District ni. District Sing asida death rate jada Ahum dasmik taruktagi henba amasung testing rate nembagi dama campaign asi Chathanaba Ministry na khalakpani campaign asida hariba district taruk asigi manung hanjina laiba mafam sing yauna TB gi screening amasung testing tawgani mamangdadi TB gi screening asi symptom marida chatharambani adubu handaki campaign asidadi symptom tara screening tawrgani khongthang asi TB laina na narakpa yaba mioi kanglup singi mapping ama tawraba matung chathagadabani campaign asida TB laina naramba mioi sing yauram labadi makoigi X-ray lobaga loina molecular testing tawgani TB elimination program gi makhada TB naba mioi khudingmak lemna hidak pigani masigi mathakta Nikshe Post Yojana gi makhada tha khudingi lupa lising amamong gi senfam DBT gi kuthangda fanghangani hariba senfam asi TB laina dagi mapung fadri fauba pigadabani masiga iroina na Prime Minister TB Mukh Bharat Abhiyan gi makhada TB naba miyo emana mathok taba afaba makhal gi chinjak sing tha taruk lemna fanghangani TB hariba laina asi hidak chang naina charabadi layang faba ngami adubu hidak chang naina chadrabadi drug resistance wangkalaktuna siba fauba yarakpa yai mamangdadi TB naba miyo emana tha taruk hidak charami adubu hojikti tha ahumda hanthare madusu chayol amada amamam khakta chagadabani Manipur gi oina TB gi awareness asi khara nemi haiba yai lok khuba hakchang sontharakpa chaning thakningba fauroktaba amadi hakchang gi arumba hantarakpagi symptom lairabadi athubada TB gi screening tokthokpiu amaromda ahal oiselakpa cancer amasung diabetes patient HIV ga sagonana hingliba mioi sing amadi maikhu sizina ba amasung yu thakpa mi singda TB laina asi narakpa yabagi oithokpa laibana section ba mathau tai haina Dr. HEMLATA na makhatana phongdokhi Akoina TB gi data se yengu bakanda mamang dagi akoina end togi hairagadi phangbam thokpa incidence handhaba mortality handhaba ko stigma leitaba sigumba handharakit odoiba data se akoina 2025 pau the end to by the ngamaroyeba aduiduna akoina last akoigi kari kachin koya sit pai do koi last minute ki koi mop up round ne basi se 3 months sida akoina every nook and corner of the state district country nook and corners sida akoina TB screening tawrni testing tawthoni aduga karigumba testing positive oiragana moise treatment pizaraga amu magi contacts leiba khudimak na TB se treatment pizabadana ta prevention su tawba aduna prevention tawraga nutritional support piba aduga risk group khara leiba moida vulnerable population elderly more than 60 years of age kumba masagi comorbidities leiba HIV diabetes hypertension cancer naba haibana chingba de churup yam thakpa yu yam thakpa adumaina sigumba risk factors behavior satpa mi singse si singdana su hena akoina mapping tokthokanda moise TB na bra na da bra na yengthokpi be wani da skui hariba campaign sida